India amasung Pakistan ani gi marakta ngasi nungtin pung manga dagi lan lepada yanakre tungda thorakpa terror attack khudingmak landarakpani haina India na logani government Pakistan gi maike dagi ceasefire gi wafam haudorakre ngasi nungtin pung ahum minute kuntraga manga da Pakistan gi maike dagi ceasefire gi wafam haudorakpa dagi India amasung Pakistan ani gi marakta ngasi nungtin pung manga dagi khutthana lepada yanakre India amasung Pakistan ani gi marakta ceasefire agreement gi matang da foreign secretary Bikram Misri na phongdoki bada ngasi nungtin pung ahum minute kuntraga manga ta bada Pakistan gi DGM Director General of Military Operation na India gi DGM om da phone tawraktuna ceasefire wafam haudorakhi bani madugi matung leibak ani gi DGM o singna leibak ani gi marakta kangphal nongthak amasung samudra da sathaba military action sing amadi firing ngasi nungtin pung manga dagi lepa haina yanaba purakhibaga loinana DGM o ani gi marakta makata na thasi gi taraga ni thoi gi nungtil da amu hanna wari sanagani haina su Foreign Secretary Bikram Misri na phongdokre External Affairs Minister S Jaishankar na ex post udun thadorakpo warul amada India amasung Pakistan ani gi marakta khut thoknaba lepada yanaba purakre adumapu India na matam pumba terrorism gi mayokta adumuk lengdana laigani haina phongdorakli US President Donald Trump na social media da thadorakpo warul amada United States na nakal ani gi marakta leiduna ahing supa ama leibak ani gi marakta wari sanakraba matung leibak ani gi marakta khut thoknaba lepada yanaba purakhiba apen bapui amadi leibak ani maki khan thaba ngamba losing leiba sigi damakta thagatli haina su phongdorakli US President Donald Trump na India amasung Pakistan ani gi marakta lan lepada yanakre haina lauthokraba matung US Secretary of State Marco Rubio na ex thadorokpo warul da hokiba pung nipunipan asida Vice President Benz amasung masamak na India amasung Pakistan gi makok thongba official singa wari sanabagi thabuk satharakpani wari asida India gi Prime Minister Narendra Modi Pakistan gi Prime Minister Shehbaz Sharif External Affairs Minister Subramaniam Jaishankar Chief of Army Asim Munir National Security Advisor Ajit Doval and Asim Malik yauri haina su phongdorakli nakal amoromda Pakistan gi Deputy Prime Minister amasung Foreign Minister su extra tongan ba phongdokhibeda India amasung Pakistan ani gi marakta ceasefire yanaba purakle Pakistan na matam pumbada region asigi peace amadi security gi damakta thabuk tawgani haina phongdorakli matung tarakpada satharakpa terror attack khudingmak lan horakpani haina India na logani haina Government of India na asetpa phirep lokre agency gi pauna hai Prime Minister Narendra Modi da Delhi da leiba mayumda ngasi pangthokiba awangba thaki security mifam na mathaki phirep asi lokibani mifam adudan Defense Minister Rajnath National Security Advisor Ajit Doval Chief of Defense Staff General Anil Chauhan Chief of Army Staff Admiral Air Chief Marshal Intelligence Bureau IB gi lusingba amadi Research and Analysis Wing rogi lusingba sing sargyaki mifam adu operation sindur matung da oirakpa phibam sing hojik leiriba security gi phibam gi matang da kupna khanna kibaga loinana Prime Minister Narendra Modi na matung tarakpa da thorakpa terror attack khuding mak act of war ama launaba wafam mifam adu da saruk yaki lusingba sing na matu ene yanaki hairi Pakistan cross border da terrorism gi thawung sing leptana satharakpa phibam asina maram oiraga ngasi firep adu lokibani loinana asigumba terrorism gi thawung sing satharakpa da operation sindur gi makha da sathakiba military operation aduga sap manaba sang sinnabasu official singi maikei gi thamki amorom da operation sindur ga mari lenana pangthokiba pawgi mifam mada wing commander B2 mix singhana phongdokiba da Pakistan troops singna India gi noksup thango border area da sangsilaktuna makhatan landarak na sem sari atubu India na suma khoina torokpa thabuk khudim sabsara mayuk na ba sem saduna leiri haibu wafam tamki makhoine henna tamthiba thawong sa tharpa khudim henna tamthiba pokhum pigani haiki pawgi mifam adu da Foreign Secretary Bikram Misri amasung Indian Army Colonel Sophia Qureshi susaruk yaki mahakna makhata na phongdokiba da Pakistan military na sa tharpa thawong sing pokhum piba da Indian Armed Force ki oina non escalation haiba commitment asi lengdana adumuk lei Pakistan gi mangak kan bagi thawung matang da palladuna wing commander asina hai line of control da Pakistan na drone amadi heavy caliber RT gun sizinaduna misam miyam gi mathakta lan daduna miyoy kaya hat bagi thabuk sathaki amadi miyam gi lanthum kaya mangan khiri Srinagar Avantipur amasung Udapur da Paki Tarni troops sing misam miyam gi mathakta lan darakpadagi military infrastructure medical center amadi school sing pawa attack sa tharaki makhatana Barmulla Punch Bajauri amasung Akunur sector da nongmai kap na bagi thawung sing sathari haina su phongdokhi Pakistan ki JNK city da rocket kapsilak pade ADC Rajkumar Thapa laikidre staff ani sokle ngasi pung manga rom taba matam da Pakistan border da nak na leiba Jammu and Kashmir city da rocket kapsin duna landarak pagi thaudokta Rajouri gi additional district development commissioner
राजकुमार थापा लेखिद्रे महाकी स्टाफ अनि सोकपदगी हौजिक लेखन अदुन लैरी अतोप थौदोकसिंगदना खुंजा मरिसु लेखिद्रे हाइरी पावसिन हाइ ngasi युग पाकिस्तान दा लंदारखिबा अदुदा राजौरी डिस्ट्रिक्ट लेबे एडिशनल डिस्ट्रिक्ट डेवलपमेंट कमिश्नर राजकुमार थापा गी मयुमदा रॉकेट अमता सिंदुना पोखाइखि मदुदा महाक मसा अमदी अतोप स्टाफ अनि असोक अपन नंखि युमगी सरुकसिंग अयाम्बा का एतोइथोखि खुदकता राजकुमार थापा यावना सोकलबा मियो अहुम अदुमक मनाक नकपदा लेबा हॉस्पिटल दा पुखतनाबा लाकपदा लंबीदा राजकुमार थापा दि लेखिद्रे हाइरी थौदोक अदु थोक्रब मतुंग जम्मू एंड कश्मीर गी चीफ मिनिस्टर उमर अब्दुल्ला ना लेखिद्रबा राजकुमार थापा गी मयुमदा सतुन इमुंग मनुंगी अवाबदा सरुक याख्रे लेबाकी दा मक्ता थवाई कट्रब ऑफिसर अदुगी मफम द स्टेट एडमिनिस्ट्रेटिव की माइकेदगी लौखटफम थोकपा थबुकसिंग लौखटपगा लोइना अरोइबा इकाई खुनबगी थौरंग तौनबा खन्नखी जम्मू एंड कश्मीर के चीफ मिनिस्टर उमर अब्दुल्ला ना चेयर लौदुना पांगथोखिबा ऑनलाइन मीटिंग द राजकुमार थापा सरुक यादुना लेबाक असिगिदमक्ता थौदांग कया लौरम ऑफिसर अमनी अहाक नमाकी मफम द करम वहाई हाइगदबनो हाइबा खंगद्रे माकी थवाइना ईश्वर गी मफम द इग्ना सिग्नल लाइब ओइरसुनो हाइकी नकल अमरम द जम्मू एंड कश्मीर के चीफ मिनिस्टर उमर अब्दुल्ला ना ngasi पाकिस्तान से थरकिबा अटैक लाइखिद्रबा मियोय सिंगी इमुंग मनुंग द लेंगा की मैकेदगी लुपा लाख तरा एक्सग्रेसिया ओइना पीगनी हाइना लौथोकरे एडिशनल डिस्ट्रिक्ट डेवलपमेंट कमिश्नर की मैकेदगी ngasi अयुक फावदा से थरकिबा अटैक त खुंजा तरा मपल लाइखिद्रबा सिंग अदु पुंस राजौरी जम्मू अमदी बारमूला सेक्टर दगिनी हाइरी पनबे याबदी हौकिबा युम सकेसा नुमिता पाकिस्तान सथरकिबा एटेक्ता पुंसता खुंजा तरागा निथोय लेखिदबनी अदुगा हौकिबा इराई नुमिता पुरीदा खुंजा अनि अदुगा ngasi अयुक्ता सीनियर गवर्नमेंट ऑफिसर अमा यावनु खुंजा मंग लेखिदबनी अनौब लेंगाक सेमनब वाखल मानब एमएलए कुनगा हुमदोय लेरे मपुंग फाना मेजॉरिटी की मसिंग फंगनब होनरी रामेश्वर स्टेट असिदा प्रेसिडेंट रोल मुथतुना अनौब लेंगा अमा सेमनब वाखलोन मानब एमएलए कुनगा हुमदोय लेरे मपुंग फाना मेजॉरिटी की मसिंग यौनब होनरी हाइना कैरो असेंबली कंस्टिट्युएंसी की एमएलए लौरेम रामेश्वर न फोंदोखरे ngasi imphal is ki kyangwe me lekai de leiba ibudau khage mamacha ibungo gi nauna sagadaba sanglen gi ureb uyung tambagi thoram da sarug yarduna wafam masi MLA Rameswar na haikibadi ureb uyung tambagi thoram adu loiraba matung phangmising ga unabada MLA Rameswar na hai anawulainga ama semnaba honarakpagi manung chana ngarang su kaisam thong AC gi MLA gi yumda MLA taraga manga rom na sarug yaduna mifam ama pangthoki singjai mai AC gi MLA hairo AC gi MLA thangmaibun AC gi MLA amadi lamsang AC gi MLA na atai lemhauriba MLA sing warishana duna lengak semnaba honari MLA masing hek subaga Governor Joy Kumar Balada khanghanduna lengak semnaba thabak paihet kani haina su MLA Rameswar na phongdukhi paumi sing na hangba wahang amagi paukhomda Rameswar na hai Chief Minister oiningba amadi Minister oiningba masing Yamba asi na maram oiraga masa gi khudong chaba yengnaduna leibadagi lengak se mangamdabani tasengna leibaki khanba oirabadi pumnamak kathong naraga hayengi damak lengak semba yabani hainasu Rameswar na makhata ki Rameswar na hai ibudau khage mamacha ibungogi nauna sagadaba lai sanglen asigi akoibada leiba miyangi matenga loinana maki maikaidagi angama senpham puthoktuna sanglen asi sagadabani masigi matungda ibudau mongya magis lai sangsu nauna sagani laigi sanglen ani asi pullaga lupa crore ani rom changani haina panari haiki Operation Sindurda Musud Hazar gi masel nupaga loinana LETJM terrorist mga hatkre haiba confirm tawkre Indian Armed Forces singna Operation Sindur gi manung channa terrorist singi mathakta tha sige tareta Pakistan amasung Pakistan occupy Kashmir gi mafam mapan da leiba terrorist camp singda chathakiba attack aduda Bahalwapur da leiba Jaish-e-Mohammed JEM gi headquarter Muritake da leiba Lashkar-e-Taiba LET gi headquarter da terrorist organization ani asigi maruoiba mako thongba singna Mudassar Khadian Khas Hafiz Mohammed Jamil Mohammed Yusuf Ajar Khalid Abu Akasa amasung Muhammad Hassan Khan hatkre haibagi confirmation tawre haina yamna thazaba source amana phongdoragli Mudassar Khadian Khas Elias Abu Judan asi LET gi luchingma amani aduga Marks Taiba Murid Keda mahaki leiron chanma numita Pakistan Army gi makok thongba Mariam Nawaz na Pakistan Army chief amasung Pak Punjab CM gi mahut senduna guard of honor piduna laishu kat kre Maki leiron chanbagi lining laishon gi thoram sing asi government school sing da prithibida da maming lairaba terrorist group JUD gi luchingba Hafiz Abdul Rauf na luchinguna pangthoki hariba waba phongdokpagi thoram adu Pakistan Army gi Lieutenant General amasung Pak Punjab ki IGP Singh Sarugyaki terrorist luchingba laikhiraba Hafiz Mohammed Jamil asi JAM gi luchingba mani Mark Subal Allah haina khangnariba JAM gi masa oiriba Group asigi luchingba mani mahak asi Jammu and Kashmir da terrorist sing na chathakiba attack sing da chawna chenaba misangni aduga India gi Airlines IC 814 Boeing asi hijack tawbada chenaba misangni hairi
Leikhidraba terrorist Khalid Elias Abu Akasa asi LET gi luchingba amani mahak asi Jammu and Kashmir da chathakiba terror attack sing na chawna chenaba misangni aduga mahak asi Afghanistan gi khusukulai sing lalon mada chenaba misangni hairi aduga leikraba terrorist luchingba Hamad Hassan Khan asina terrorist group JEM gi luchingba amani mahak asi Pakistan occupy Kashmir da leiba Kashmiri ni hairi Pakistan occupy Kashmir da leiba Bahawalpur asi 1999 dagi hoduna terrorist group JEM gi headquarter oiduna mahak luchinguna chahi asimaktada Indian Airlines ki flight IC814 hariba terrorist group asina hijack tawduna Indiana faduna jail da thamliba group asigi founder Masud Azhar thadongna bagidamak sinakhibada chawnaba chenaba misakni Leikhidaba Ahmad Hassan Khan asi India da terrorist na chawna chathakiba attack sing maru oina 2000 da JNK gi assembly da bombing tawkiba 2001 da parliament attack tawkiba 2016 da Pathankot Air Force Base da strike tawkiba amadi 2019 da Pulwama suicide bombing tawduna CRPF personal ni phurom hatpada chenaba misakni haina source asina haidi editorial kalam ogangla pawda gila ko charke MLA singi konung lalhaugi waroisin leitriba makai popular government thambangam loi Manipur da hojik thongliba mite amasung kuki anigi irang na maram oiraga president rule thamliba si athuba matamda miyam gi lenga popular government leirakpa yabagi thajaba leire lenga lon gi thogai panglamba BJP gi NBN luching malenga ki mahuta central government assembly animated suspension thamduna central government na hakthengna lenga pa PR thamlakhiba adu central government gi maike degi tangai fadana lokhalakhiba khongthangni central government na PR thammagi khongthang lokhalakhiba adu BJP na luching malenga te yawriba MLA minister singi marakta thajana daba amadi luching ba sindoknaba konung lalhau Palace Revolution chatharakibadagi central government na illegal migrant chinkuki jo narco terrorist singna landarakiba wathoki warosin yauna lengak manungi wathoki warosin purakna bahona ba oina assembly animated suspension PR thamlakibani Center da BJP gi Narendra Modi na luching malenga amadi state asida su BJP gi N Biren na luching malenga leina PR thamba haibasi central government gi thausil da miyam gi ikai khumna ba mangna bagi thawong thausil oibana namfu da PR thamjilaki ba oibana amuk hana BJP na luching malenga khanjina ba honarakani haibagi thajaba lei Manipur da PR thambagi matang da central government gi luching masingi maike degi PR thamning duna thambana che haina phongdok pa leikrabani state asida PR thamlak pa tha ahum mapung phajilaka darba fawba kuki sinalandar kiba wathoki waroisin mapung phana purak pangamdrabasu nongmai kamnabagi makholdi takhidaba numit masing yam silaklei adubu kuki singi maikai dagi makhoi gi demand di administration phangdriba fawba khongjang handokloi amadi midai singda thamba wa chathok chasin gi athingba dumak thamkhigani khongjang handokloi haibagi kham thengba singna ba khongphamdagi handokpa Leitri illegal migrant chinkuki jo narco terrorist singna chathariba terrorism gi war crime asigi matangda central government gi maike degi logi oiba lokhatpam thokpa thabak sing khonglei thuna lokhatpagi mahut manunglen ba mong gi thawong sing chathaduna leibadagi watho asigi warosin prok pangamdana leiriba sidagi miyamna central government gi thausil da pen dabagi chang nong monongmagi hengalakliba sina maram oiraga Center amasung state ki miyam anigi marakta mungna bagi chang hengalakliba si yenglaga popular government thamna ba thubada honaraklagani haibagi thajaba lei central government na PR gi mahuta popular government semna ba honarakpada khwaidagi chawba awaba mayoknaribadi karamba luchingmagi makhada lengak semgadagi haibasi luchingba sin gadabani haiba konung lalau chathariba singi maraktagi makhoi gi chapchaba luchingba puthokpa ngamdri Amaromdana Hanagi Chief Minister N Biren Busogatpa Anigi Khutpu Singh Leibana Central Government gi Maikadegi Hanagi CM da amu hana lengak pahan bagi ayaba pirak pathoklabadi luchingba singadabani haibagi lalau chathariba singnai yagadoribra aduga N Biren nataba luchingba amana lengak semna honabada N Biren sawgaliba singna harau na khut Thindorakadra haibagi wahang leitaba nati oriba pibam asida center gi BJP gi wangaloi Sambit Patra na Imphal da laklamkhiba adu BJP gi kuki MLA yauna MLA sing amadi kuki CSO singi luchingba singi aningba pamba sing khangdoklaga popular government semna bagi thawrangi damak pibam yengba lakhibani lawi center gi luchingba singna popular government semna bahonarakpa thawrangda ayet apan piduna ningai tawduna leirakpa thoklabadi mapung phaba PR thamlakloi hainingai leite